Khudakta Assembly mifam famnaba numi humni chara hembagi khongjak Manipuri State Council CPI na ngasidagi sangsinba haukhre. Ingtamna leijaramba Manipuri ngasidi mikap mirau kholtina thanba laiba amagum mamang chahigi May 3 chathaduna lairakli. Narco terrorism chathariba Kuki khulai paiba singna yungkai lising kaya mai thadokibada natana miyoi chani yankhai romgi punsi khangu thakta pikhamna hankhre. BJP के डबल इंजिन के स्टेट अमसुंग यूनियन लाइगांग अतमना वाथो असि लोइसिन हन्नाबा होन्नादना सही असि के एप्रिल थादा पांगथोकदरिबा लोकसभा की मिखल अमुक हना शक्ति पाइबा ngamnaba मिखल कया की कैंपेन दा लुप्तुना लैरि युंगकै मै थदो पिख्रबा लंजेनरीबा मियामबु रिलीफ कैंप सिंगदा मासागी मरमदमदा रिफ्यूजी गुम सिबा ngaibagi फिबमदा थंबिरि थानिपान हेलाबा इरांग असिना कुकी अमसुंग मैते यावना फुरुप 53 रोंगी मिचम मियामदा चावना खुदोंग चादबा मायोकनरी मदुना मियामना मायोकनरीबा अवाबसिंग असि कोअन्नाबा मणिपुर लैंगांगना खुदक्ता असेंबली मिफम फमनाबा दाबी तौदुना मणिपुर स्टेट काउंसिल कम्युनिस्ट पार्टी ऑफ इंडिया नुमि हुमनी चरा हेंबगी खोंजंग असि जनवरी 29 दगी हौदुना 30 फाबा चंगसिंगदौरी अहानबा नुमित असि जनवरी 29 दा इम्फाल ईस्ट डिस्ट्रिक्ट काउंसिल CBI ना सिंधुना लमलाई केंद्र की इराबोट पार्कता पांगथोकि अनिसुबा नुमित जनवरी 28 दना CBI इम्फाल सिटी डिस्ट्रिक्ट इम्फाल वेस्ट डिस्ट्रिक्ट अमदि बिष्णुपुर डिस्ट्रिक्ट ना सिंधुना इराबोट भवन इम्फाल अमसुंग अहमसुबा नुमित जनवरी 30 दना CBI थौबाल डिस्ट्रिक्ट ना सिंधुना कक्चिंग लमखाई कैथल पांगथोकनि हाइरि मणिपुर स्टेट काउंसिल कम्युनिस्ट पार्टी ऑफ इंडिया नुमित हुमनी चरा हेनबगी खोंजंग चंसिंदुना खुदक्ता असेंबली फमनबा मणिपुर लैंगाक्ता दाबी तौरिबा असिगा लोइनाना तक्सिलिबा डिमांडसिंग अदुदि लोकसभा इलेक्शन ममांगदा मणिपुर की वाथोक लोइसिंगदाबनी अनिसुबदा पार्लियामेंट इलेक्शन ममांगदा वाथोक असि पॉलिटिकल सोल्यूशन पुरक्तुना पीस एंड नॉर्मेंसी पुरकदाबनी अहुमसुबदा अथुबदा स्टेट असेंबली मिफम कौदुना वाथोक असिगे मतांगदा मपुंग फाना खंगनगदाबनी मरी सुबदा सेपरेट एडमिनिस्ट्रेशन की दाबी सुंया याबा ngamloi मंगा सुबदा मणिपुर की अपुनबा सक्तम कायबा यारोय तारुक सुबदा रिलीफ कैंप दा लैरिबा सिंगबु अथुबा मतमदा मसा की हिंगोल अमसुंग मायुम सिंगदा होंजिन हंगदाबनी तारे सुबदा NRC खुदक्ता जतना हल्लु निफान सुबदा मणिपुर की असेंबा बॉर्डर पिलर सिंग ngakna बॉर्डर फेंसिंग खुदक्ता खाबा हौगदाबनी अमदि मपन सुबदा कुकी militant सिंगा तौनरिबा सु रिव्यू तौगदाबनी हाइबसिनी Khurkhul Sinam khul amadi Sanjenlok ta Kuki militant singna Nongmei Kapsinduna Landasilakhre ngarang numidang amadi ngasi ayu angambada Imphal West amadi Imphal East ki Khurkhul amadi Sanjenlok ta Kuki militant singna Nongmei Kapsinduna Landasilakhpadagi khul ngakliba khunja singna handuna Nongmei Kapnakhre adubo nakal animakta asiba amadi aso apan yawbagi paudi phangde ngarang numidang pung 9 taba matamda Kampopi district ki Molai Village dagi Imphal West District ki Sekmai Kendra ki manung sanna laiba Khurkhul Village ki maning thangba sarukta Kuki militant sing changchilaktuna Nongmei round 10 rong kapsilakhre maduda khul ngakpa khunja singna handuna Nongmei kapnakhi madudagi Kuki militant sing adu makha tana Nongmei kapnakhidre hairi amaromda ngasi ayupung 5 makhairom taba matamda Imphal East District ki Kongba Maru Laifam Lenga nakna lairiba Sinam khulga thangnana lairiba Chingthak Kuki militant sing bom nyong Nongmei round kaya marum kapthaduna Landasilakhre hairi Kuki militant sing Nongmei kaptharakhiba asi ngasi ayupung 5 taba matamda khulngapa sing chindok sinjin tawbagi tanja asi lauraga chingthak Nongmei amasung bom kaptharatuna Landasilakhibani maduda khulngapa sing nasu handuna pung 2 rom nakal animakta Nongmei kapnakhi ayupung 9 taba matamda Nongmei kapa lepnakhi masigi matungda Kuki militant sing makha tana Nongmei kaplakhidre hairi Sinam khulga naknana lairiba kongba maru asi lamdam sigi oina aruba laifam ama oibana Sinam khul amadi akoibada lairiba khunja sing ngak senduna akanba cheksing thawrang lokhotuna lakhibani kangluki irang haurapa megi ahamba chayoldasu Kuki militant sing na kongba maru laifam lena Landasilaktuna laisangi saruk khara mai thaduna amadi amang ata tho amda laikhrabani masigi matungda Sinam khul amadi akoibada lairiba khul singna laifamlen asi ngak sembagi akanba thaudang lauduna lakhibani panba yabadi Sinam khulgi awang amadi nongchup thangba sarukta chingsang parengni ikoi koisinduna mafam aduda khulai faiba Kuki singna
ꯃꯈꯣꯏꯒꯤ ꯀꯦꯝꯞ ꯁꯥꯗꯨꯅ ꯂꯩꯕꯗꯒꯤ ꯅꯛꯅꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7:10 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯁꯪꯒꯣꯜꯃꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯁꯟꯖꯦꯟꯂꯣꯛ ꯃꯩꯇꯩ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯃꯥꯔꯇꯤꯡ ꯆꯤꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯆꯤꯡꯊꯛꯇꯒꯤ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ 10 ꯂꯣꯝ ꯀꯥꯞꯊꯔꯛꯈ꯭ꯔꯦ꯫ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄ ꯑꯗꯨꯗ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯄꯥꯏꯈꯠꯇꯨꯅ ꯉꯥꯛ-ꯁꯦꯟꯕꯒꯤ ꯑꯀꯟꯕ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯇꯦꯛꯆꯞ ꯃꯅꯤꯡ ꯆꯤꯡ ꯃꯌꯥꯗ ꯃꯤꯑꯣꯏ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2:10 ꯂꯣꯝ ꯇꯥꯕ ꯃꯇꯝꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯣꯡꯖꯣꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯇꯦꯛꯆꯞ ꯃꯅꯤꯡ ꯆꯤꯡ ꯊꯝꯕꯥꯜ ꯆꯤꯡꯌꯥꯗ ꯅꯨꯄꯥ ꯑꯃ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯨꯟꯗꯣꯛꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯩꯁꯅꯥꯝ ꯕꯣꯕꯣ ꯆꯍꯤ 42 ꯑꯄꯣꯛꯄ ꯀꯨꯃꯥꯔ ꯀꯧꯏ꯫ ꯄꯔꯦꯜꯗꯒꯤꯅꯤ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯔꯦꯜꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯅ ꯀꯛꯆꯤꯡ ꯂꯝꯈꯥꯏ ꯂꯝꯗꯣꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯚꯥꯔꯥꯒꯤ ꯀꯥꯗ ꯂꯩꯕꯅꯤ꯫ ꯃꯍꯥꯛ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯕꯗꯒꯤ ꯍꯧꯖꯤꯛ ꯄꯣꯊꯥꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯁꯛꯈꯪꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯐꯥꯗꯨꯅ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯂꯒ ꯍꯨꯟꯗꯣꯛꯂꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯕꯤꯍꯥꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯤꯇꯤꯁ ꯀꯨꯃꯥꯔ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯕꯤꯍꯥꯔꯗ ꯔꯥꯖꯅꯤꯇꯤꯒꯤ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯤꯇꯤꯁ ꯀꯨꯃꯥꯔ ꯉꯁꯤ ꯃꯍꯥꯛꯀꯤ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯆꯦ ꯑꯗꯨ ꯁ꯭ꯇꯦꯠꯀꯤ ꯒꯚꯔꯅꯔ ꯔꯥꯖꯦꯟꯗ꯭ꯔ ꯕꯤꯁ꯭ꯋꯥꯅꯥꯊ ꯑꯥꯔꯂꯦꯀꯔꯗꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯕꯗ ꯔꯥꯖ ꯚꯕꯟꯗ ꯆꯠꯇꯨꯅ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯖꯦ.ꯗꯤ.ꯌꯨ.ꯒꯤ ꯚꯦꯇꯔꯥꯟ ꯅꯤꯇꯤꯁ ꯀꯨꯃꯥꯔꯅ ꯕꯤ.ꯖꯦ.ꯄꯤꯒ ꯆꯨꯁꯤꯟꯅꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯒꯗꯧꯔꯤ꯫ ꯅꯤꯇꯤꯁ ꯀꯨꯃꯥꯔꯅ ꯖꯦ.ꯗꯤ.ꯌꯨ ꯂꯦꯖꯤꯁꯂꯦꯇꯤꯚꯀꯤ ꯃꯤꯐꯝꯗ ꯃꯍꯥꯛꯅ ꯁꯤ.ꯑꯦꯝ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯔꯒꯅꯤ ꯍꯥꯏꯕ ꯐꯤꯔꯦꯞ ꯑꯗꯨ ꯂꯧꯈꯤꯕꯅꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯖꯦ.ꯗꯤ.ꯌꯨꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯃꯍꯥꯛꯀꯤ ꯐꯤꯔꯦꯞ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯁꯧꯒꯠꯂꯦ ꯍꯥꯏꯈꯤꯔꯤ꯫ ꯅꯤꯇꯤꯁ ꯀꯨꯃꯥꯔ ꯑꯁꯤ ꯕꯤ.ꯖꯦ.ꯄꯤꯅ ꯂꯨꯆꯤꯡꯕ ꯑꯦꯟ.ꯗꯤ.ꯑꯦꯗ ꯌꯥꯎꯒꯗꯧꯔꯤ ꯍꯥꯏꯕ ꯊꯥꯖꯕ ꯂꯩꯔꯦ꯫ ꯆꯍꯤ 2 ꯃꯃꯥꯡꯗ ꯅꯤꯇꯤꯁ ꯀꯨꯃꯥꯔ ꯑꯁꯤ ꯑꯦꯟ.ꯗꯤ.ꯑꯦꯗꯒꯤ ꯇꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯁ꯭ꯇꯦꯠ ꯒꯚꯔꯅꯔꯒ ꯎꯅꯗꯨꯅ ꯕꯤꯍꯥꯔꯗ ꯕꯤ.ꯖꯦ.ꯄꯤꯅ ꯁꯧꯒꯠꯄ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯇꯛꯁꯤꯟꯒꯗꯧꯔꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯊꯧꯀꯣꯡ ꯈꯥ ꯈꯨꯅꯧꯒꯤ ꯂꯧꯀꯣꯜꯁꯤꯡꯗ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡꯒꯤꯗꯃꯛ ꯑꯦꯜ.ꯑꯦꯜ.ꯑꯥꯏ.ꯒꯤ ꯂꯣ ꯀꯦꯅꯦꯜꯗ ꯏꯁꯤꯡ ꯊꯥꯕꯤꯌꯨ ꯂꯧꯃꯤꯁꯤꯡ꯫ ꯕꯤꯁ꯭ꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯣꯛꯇꯥꯛ ꯂꯤꯐ ꯏꯔꯤꯒꯦꯁꯟꯅ ꯏꯊꯩ ꯂꯧꯈꯣꯡ ꯄꯤꯔꯤꯕ ꯂꯧꯕꯨꯛꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯅꯤꯡꯊꯧꯀꯣꯡ ꯈꯥ ꯈꯨꯅꯧꯗ ꯂꯩꯔꯤꯕ ꯂꯧꯕꯨꯛꯁꯤꯡꯗ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡꯒꯤꯗꯃꯛ ꯂꯧꯃꯤꯁꯤꯡꯅ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯂꯧ ꯁꯨꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯕ ꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯏꯁꯤꯡ ꯐꯪꯗꯕꯅ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡ ꯐꯦꯜ ꯑꯣꯏꯒꯗꯕꯒꯤ ꯐꯤꯚꯝ ꯂꯩꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯣꯛꯇꯥꯛ ꯂꯤꯐ ꯏꯔꯤꯒꯦꯁꯟꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔ ꯏ.ꯒꯤ ꯃꯐꯝꯗ ꯏꯁꯤꯡ ꯊꯥꯕꯤꯅꯕ ꯍꯥꯏꯖꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯖꯅꯨꯋꯥꯔꯤ 15ꯗ ꯅꯤꯡꯊꯧꯀꯣꯡꯗ ꯂꯩꯔꯤꯕ ꯂꯧꯃꯤ 3ꯅ ꯁꯍꯤ ꯇꯧꯗꯨꯅ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔ ꯂꯣꯛꯇꯥꯛ ꯂꯤꯐ ꯏꯔꯤꯒꯦꯁꯟꯗ ꯄꯤꯁꯤꯟꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯄꯜꯂꯤꯕꯗꯤ ꯅꯤꯡꯊꯧꯀꯣꯡ ꯈꯥ ꯈꯨꯅꯧꯒꯤ ꯂꯧꯐꯝꯁꯤꯡꯗ ꯅꯤꯡꯊꯝ ꯃꯍꯩ ꯃꯔꯣꯡ ꯊꯥꯅꯕꯒꯤꯗꯃꯛ ꯂꯧꯃꯤꯁꯤꯡꯅ ꯄꯥꯏꯈꯠꯂꯦ꯫ ꯂꯣꯏꯅꯅ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡ ꯇꯧꯅꯕꯁꯨ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯦꯜ.ꯑꯦꯜ.ꯑꯥꯏ.ꯒꯤ ꯃꯣꯏꯔꯥꯡ ꯂꯣ ꯀꯦꯅꯦꯜꯒꯤ ꯁꯔꯨꯛꯁꯤꯡꯗ ꯏꯁꯤꯡ ꯊꯥꯕꯤꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯧꯕꯨꯛꯇ ꯏꯁꯤꯡ ꯐꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯧꯃꯤꯁꯤꯡꯅ ꯅꯤꯡꯊꯝ ꯃꯍꯩ ꯃꯔꯣꯡ ꯑꯃꯗꯤ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡ ꯄꯥꯛ ꯁꯟꯅ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ ꯂꯧꯕꯨꯛꯁꯤꯡꯗ ꯑꯊꯨꯕ ꯃꯇꯝꯗ ꯃꯣꯏꯔꯥꯡ ꯂꯣ ꯀꯦꯅꯦꯜ ꯏꯁꯤꯡ ꯊꯥꯕꯤꯗꯨꯅ ꯏꯁꯤꯡ ꯐꯪꯍꯟꯕꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯂꯧꯃꯤꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯥ 9 ꯂꯧꯃꯤꯁꯤꯡꯅ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯃꯇꯝ ꯆꯥꯅ ꯅꯤꯡꯊꯝ ꯃꯍꯩ ꯃꯔꯣꯡ ꯄꯥꯛ ꯁꯟꯅ ꯊꯥꯅꯕ ꯑꯃꯗꯤ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡ ꯇꯧꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯉꯝꯗꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯤꯡꯊꯧꯀꯣꯡ ꯈꯥ ꯈꯨꯅꯧꯒꯤ ꯂꯩꯔꯤꯕ ꯂꯧꯀꯣꯜꯁꯤꯡꯗ ꯂꯧꯃꯤꯁꯤꯡꯅ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡ ꯑꯃꯗꯤ ꯅꯤꯡꯊꯝ ꯃꯍꯩ ꯃꯔꯣꯡ ꯊꯥꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯦ꯫ ꯃꯗꯨꯅ ꯃꯣꯏꯔꯥꯡ ꯂꯣ ꯀꯦꯅꯦꯜꯒꯤ ꯏꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯕꯤꯗꯨꯅ ꯂꯧꯃꯤꯁꯤꯡꯒꯤ ꯆꯠꯊꯣꯛ ꯄꯨꯊꯣꯛꯅꯕ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯃꯤꯅꯤꯁꯇꯔ ꯂꯦꯄꯥꯎ ꯍꯥꯎꯀꯤꯞ ꯔꯤꯖꯥꯏꯟ ꯇꯧꯕ ꯂꯩꯇꯦ꯫ ꯃꯤꯅꯤꯁꯇꯔ ꯂꯦꯄꯥꯎ ꯍꯥꯎꯀꯤꯞ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯔꯦ ꯍꯥꯏꯅꯉꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯟꯗꯣꯔꯛꯄ ꯑꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯗꯤ ꯕꯤ.ꯖꯦ.ꯄꯤꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯤꯅꯤꯁꯇꯔ ꯂꯦꯄꯥꯎ ꯍꯥꯎꯀꯤꯞ ꯑꯃꯗꯤ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯔꯤꯕ ꯀꯨꯀꯤ ꯖꯤꯑꯣ ꯑꯦꯝ.ꯑꯦꯜ.ꯑꯦ 10 ꯑꯃꯗꯤ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯤ꯫
ꯄꯟꯕ ꯌꯥꯕꯗꯤ ꯉꯔꯥꯡ ITLF ꯁꯤꯟꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ITLFꯀꯤ 5ꯔꯛ ꯁꯨꯕ ꯄꯕ꯭ꯂꯤꯛ ꯀꯟꯁꯜꯇꯦꯁꯟꯒꯤ ꯃꯤꯐꯝꯗ ꯇꯣꯉꯥꯟꯕ ꯋꯥꯔꯦꯞ 7 ꯂꯧꯈꯤꯕꯅꯤ꯫ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯌꯥꯎꯔꯤꯕ ꯀꯨꯀꯤ-ꯖꯣꯒꯤ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ MLAꯁꯤꯡ ꯃꯊꯧ ꯇꯥꯔꯛꯄꯗꯒꯤ ꯐꯝ ꯊꯥꯗꯣꯛꯄ ꯌꯥꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎꯆꯦ ꯃꯣꯔꯅꯤꯡ ꯕꯦꯜꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯇ꯭ꯔꯥꯏꯕꯦꯜ ꯑꯐꯤꯌꯔꯁ ꯑꯦꯟড ꯍꯤꯜꯁ, ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟড ꯁꯥꯜ ꯀꯟꯖꯔꯚꯦꯁꯟꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕ ꯃꯤꯅꯤꯁꯇꯔ ꯂꯦꯞꯋꯥ ꯍꯥꯎꯀꯤꯞ ꯃꯁꯥꯃꯛꯅꯁꯨ ꯃꯍꯥꯛ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯕ ꯂꯩꯇꯦ, ꯔꯤꯖꯥꯏꯟ ꯇꯧꯔꯦ ꯍꯥꯏꯅ ꯂꯥꯟꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯁꯟꯗꯣꯔꯛꯄꯅꯤ ꯍꯥꯏꯅꯁꯨ ꯂꯦꯞꯋꯥ ꯃꯁꯥꯃꯛꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯕꯤꯔꯦꯟꯒꯤ ꯂꯩꯉꯥꯛꯇ ꯌꯥꯎꯔꯤꯕ ꯃꯤꯅꯤꯁꯇꯔ ꯑꯅꯤ ꯅꯦꯝꯆꯥ ꯀꯤꯞꯒꯦ ꯑꯃꯗꯤ ꯂꯦꯞꯋꯥ ꯍꯥꯎꯀꯤꯞ ꯌꯥꯎꯅ ꯄꯨꯟꯅ MLA 10ꯅ ꯀꯨꯀꯤ-ꯖꯣꯁꯤꯡꯅ ꯇꯥꯜꯂꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯇꯛꯁꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯌꯥꯏꯉꯪꯄꯣꯛꯄꯤ ꯀꯩꯊꯦꯜ ꯈꯨꯟꯇꯥꯛ ꯂꯟꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯀꯩꯊꯦꯜ ꯐꯝꯗꯨꯅ ꯏꯃꯨꯡ ꯄꯨꯔꯝꯕꯁꯤꯡ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯈꯨꯟꯖꯥꯁꯤꯡ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯗꯤꯁꯇ꯭ꯔꯤꯛ 4ꯅ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯕ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯍꯤꯡꯅꯕꯒꯤ ꯑꯆꯧꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏꯉꯪꯄꯣꯛꯄꯤ ꯕꯖꯥꯔ ꯑꯁꯤ ꯃꯃꯥꯡ ꯆꯍꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯈꯨꯟꯇꯥꯛ ꯂꯟꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯈꯨꯜ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯀꯨꯀꯤꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯅꯛꯅ ꯂꯩꯕ ꯃꯩꯇꯩ ꯇꯥꯕ ꯈꯨꯜꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯩꯊꯦꯜ ꯀꯥꯕ ꯂꯦꯞꯅꯔꯦ, ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯟꯅꯔꯦ꯫ ꯌꯥꯏꯉꯪꯄꯣꯛꯄꯤ ꯀꯩꯊꯦꯜ ꯑꯁꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ, ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ, ꯁꯥꯏꯈꯨꯜ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯀꯩꯊꯦꯜ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯄꯣꯠꯁꯤꯠꯀꯤ ꯆꯥꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯔꯦ, ꯅꯣꯡꯃꯗ ꯂꯨꯄꯥ 200-300 ꯐꯥꯎꯕ ꯌꯣꯟꯕ ꯐꯪꯅꯗ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯎꯆꯦ ꯑꯁꯤꯅ ꯌꯥꯏꯉꯪꯄꯣꯛꯄꯤ ꯀꯩꯊꯦꯜ ꯃꯌꯥꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯈꯔꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯗꯤ ꯍꯥꯟꯅꯗꯤ ꯌꯥꯏꯉꯪꯄꯣꯛꯄꯤ ꯕꯖꯥꯔꯗ ꯄꯣꯠ ꯌꯣꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯕꯁꯤꯡ ꯄꯣꯠꯁꯤꯠ ꯐꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯗꯨꯅ ꯃꯆꯥ ꯃꯁꯨ ꯁꯦꯝꯕ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯊꯣꯛꯂꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯩꯊꯦꯜ ꯑꯁꯤ ꯈꯨꯟꯇꯥꯛ ꯂꯟꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯐꯝꯗꯕ ꯌꯥꯗꯕꯗꯒꯤ ꯀꯩꯊꯦꯜ ꯐꯝꯕ ꯃꯇꯝꯗꯁꯨ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯐꯝꯂꯦ, ꯄꯣꯠ ꯂꯩꯅꯕ ꯃꯤ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯅ ꯀꯩꯊꯦꯜ ꯑꯁꯤꯗ ꯐꯝꯗꯨꯅ ꯖꯤꯕꯤꯀꯥ ꯑꯣꯏꯔꯝꯕ ꯏꯃꯨꯡꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯤꯡꯁꯨ ꯊꯣꯡ ꯂꯣꯟꯈꯤꯕꯗꯒꯤ ꯗꯨꯀꯥꯟꯗꯥꯔꯁꯤꯡꯒꯤ ꯏꯃꯨꯡꯁꯤꯡ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕꯗꯒꯤ ꯑꯋꯥꯕꯗ ꯑꯋꯥꯕ ꯇꯥꯗꯨꯅ ꯂꯩꯔꯦ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯨꯀꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇꯒꯤ ꯂꯧꯊꯣꯛꯅꯕ ꯋꯥꯀꯠꯇ ꯑꯃꯠꯇ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯊꯝꯁꯤ ꯍꯥꯎꯃꯤ꯫ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯀꯨꯀꯤꯕꯨ ST ꯂꯤꯁꯇ ꯌꯥꯎꯍꯟꯕꯁꯤ ꯑꯆꯨꯝꯕ ꯅꯠꯇꯦ ꯍꯥꯏꯅ ꯈꯪꯂꯗꯨꯅ ꯂꯥꯛꯂꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯏꯁꯨ ꯑꯁꯤ ꯃꯤꯌꯥꯝꯅ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯆꯪꯏ꯫ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯍꯛ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ, ꯏꯟꯗꯤꯖꯤꯅꯤꯌꯁ ꯑꯦꯕꯣꯔꯤꯖꯤꯟ ꯈꯛꯇꯗ ꯄꯤꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯀꯤꯁꯤꯡ ꯑꯁꯤꯗꯤ ꯃꯔꯛꯇ 19ꯁꯨꯕ ꯁꯦꯟꯆꯨꯔꯤꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯃꯅꯤꯡꯗ ꯆꯪꯁꯤꯜꯂꯛꯄ ꯑꯣꯏꯕꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯄꯤꯄꯜꯁ ꯍꯧꯃꯤ ꯍꯧ ꯅꯠꯇꯦ꯫ ꯃꯁꯤꯃꯛꯅꯅꯤ ꯀꯨꯀꯤꯅ ꯐꯪꯐꯝ ꯊꯣꯛꯄ STꯒꯤ ꯊꯦꯛ ꯑꯁꯤ ꯃꯈꯣꯏꯗ ꯄꯤꯐꯝ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯄꯝꯆꯥ ꯌꯥꯗꯨꯃꯅꯤꯅ ꯄ꯭ꯔꯦꯁꯇ ꯊꯣꯛꯄ ꯆꯦꯔꯣꯜꯁꯤꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯃꯤꯟꯅꯕ ꯆꯪꯏ꯫ ꯃꯁꯤ ꯗꯤꯐꯥꯏꯟ ꯇꯧꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯍꯥꯏꯗꯕꯅ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ STꯗ ꯆꯜꯍꯟꯈ꯭ꯔꯕ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯃꯈꯩꯕꯨꯅ ꯅꯥꯊꯩꯔꯒ ꯑꯦꯅꯤ ꯀꯨꯀꯤ, ꯑꯦꯅꯤ ꯃꯦꯖꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯅꯤ ꯑꯁꯤꯗ ꯐꯨꯔꯨꯞ ꯃꯁꯛ ꯇꯥꯛꯇꯅ ST ꯂꯤꯁꯇꯒꯤ ꯋꯥꯍꯩ ꯑꯅꯤ ꯑꯁꯤꯈꯛ ꯂꯧꯊꯣꯛꯅꯕꯒꯤ ꯋꯥꯐꯝꯗ ꯒꯣꯚꯔꯟꯃꯦꯟꯠꯅ ꯆꯠꯂꯦ꯫ ꯃꯁꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯑꯄꯪꯕ ꯁꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯌꯦꯜꯍꯧꯃꯤ ꯍꯥꯏꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯔꯛꯃꯤ, ꯂꯥꯛꯐꯝ ꯍꯟꯐꯝ ꯆꯠꯐꯝ ꯂꯩꯇꯕ, ꯃꯁꯥꯒꯤ ꯁꯦꯜꯐ ꯑꯥꯏꯗꯦꯟꯇꯤꯇꯤꯒ ꯂꯣꯏꯅꯅ ꯁꯣꯁꯤꯌꯦꯜ, ꯄꯣꯂꯤꯇꯤꯀꯦꯜ, ꯏꯀꯣꯅꯣꯃꯤꯛ ꯑꯦꯟꯗ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯂꯩꯗꯨꯅ ꯂꯥꯛꯂꯕ ꯏꯟꯚꯦꯟꯁꯟ ꯑꯦꯟꯗ ꯀꯣꯂꯣꯅꯥꯏꯖꯦꯁꯟꯒꯤ ꯃꯃꯥꯡꯗ ꯂꯩꯔꯛꯂꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯗꯨꯕꯨꯅꯤ꯫ ꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ, ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯄꯥꯔꯇꯤ ꯁ꯭ꯇꯦꯇꯁ ꯑꯣꯔꯗꯔ 1982, ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯣꯔꯗꯔ 33, 10/8/1982ꯒꯤ ꯃꯅꯤꯄꯨꯔ ST ꯂꯤꯁꯠ ꯗꯤ ꯅꯟ-ꯏꯟꯗꯤꯖꯤꯅꯁꯄꯨ ꯀꯝꯗꯧꯅ ꯑꯥꯗꯤꯕꯥꯁꯤ ꯍꯥꯏꯕꯁꯤ ꯇ꯭ꯔꯥꯏꯕꯁꯤꯡ ꯂꯧꯔꯤꯕꯅꯣ? ꯃꯇꯝ ꯁꯥꯡꯅ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯇꯅ ꯅꯥꯊꯩꯕ ꯍꯥꯏꯕꯁꯤ ꯃꯔꯝ ꯆꯥꯗꯦ꯫
Maram aduna Manipurda conflict and talks makha tana thoktanaba the President of India na yengsinduna Kuki sing ST dagi delete tawfam thoi haikhi. Zero asina Kuki tribesing group asida kana Kuki no haibasi Kuki organization singna masagi furuf ki ayaba yauraga athubada mayek sengna khanghan pham thoi. India Constitution gi modification order number SRO lising amaga sami humdraga tare October kunga mathoi lising amaga samapan yankhaiga tarukta non-indigenous na ST list yoksilambasi gangte mara paite ralte simte suite thadau bafai jau any mejo lusai tribe ni aduga schedule caste and tribe order amendment act lising aniga sumna kungani thoi Bive number tara of lising aniga sumna ahum ki January tareta any Kuki haibasi entry number kuntrago humdoida yauri. Maite tribe hariba asina constitution SG order amendment act lising aniga sumna tara magamathoi November ani of lising aniga sumna taragani thoida yoksilakpani. Panjariba sing asi chin Kuki jo haidana Manipurda saidanglaba oibana Manipurgi contest Aboriginal tribe chande haibasi mayek sengna khangminaba chumi hairi.